Welcome back everybody. Aku nausaga sangat pesiga yang musaluge hangang di margin da. Ado lambi da mati atum hapake mayam. Aduga kena tahu lagi video je ayo buat atum mati hapake yang sangat namja lagi. Oh guys, ada guna sih. Ujuk salan thong ngau dah. Tuh. Salan thong ngau dah. Kurai salan thong. Sila antara agak kenogi lambi desa kado ini, ma'am. Iki level lambi to, iki school level to, adu lambi desa kado ini, adu hangang ta kado ini. Pulang juga apa bana ta bani na, kono ta ba kamera number bana, yung to, orang nungai bukan ni ma'am, nungai tu jurus ni biro kalau apa, phone nama semua makan na, kalau na naik kasihan na, ang nama kamera. ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯏꯪꯊꯝꯊꯥꯁꯨ ꯆꯪꯉꯛꯑꯦꯀꯣ ꯑꯗꯨꯒ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯪꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯏꯪꯗꯤ ꯏꯪꯉꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄ ꯍꯥꯏꯕꯁꯦ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯆꯦꯟꯖ ꯂꯥꯛꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯆꯦꯟꯖ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯑꯅꯤꯈꯛ ꯂꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯝꯒ ꯃꯔꯨꯑꯣꯏꯅ ꯁꯝꯒ ꯁ꯭ꯀꯤꯟꯒꯁꯤꯅꯦꯕꯀꯣ ꯑꯗꯣ ꯁ꯭ꯀꯤꯟꯁꯦ ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯟꯁꯦ ꯑꯩꯈꯣꯏꯅ ꯏꯪꯊꯝꯊꯥ ꯃꯇꯝꯗ ꯗ꯭ꯔꯥꯏ ꯑꯣꯏꯁꯜꯂꯛꯇ꯭ꯔꯅꯦ ꯑꯗꯒꯤ ꯁ꯭ꯀꯤꯟꯁꯦ ꯋꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯌꯥꯝꯅꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯆꯠꯊꯣꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯄꯟꯊꯥꯅꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯦꯔꯛꯀꯗꯣꯏꯅꯦꯕ ꯀꯦꯕ ꯃꯇꯝꯁꯦ ꯃꯥꯏꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯦꯕꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯍꯥꯏꯕꯗꯤ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯋꯥꯎꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯀꯦꯅꯤꯡꯉꯛꯑꯀꯥꯟꯗ ꯀꯦꯀꯥꯟꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯩ ꯆꯨꯁꯟꯅꯗꯕꯗꯣ ꯑꯣꯏꯗꯅ ꯑꯗꯨꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯁꯦ ꯁꯤꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯍꯟ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯍꯟ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯟꯁꯦ ꯐꯖꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯍꯟ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯐꯖꯅ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯊꯨꯅ ꯈꯨꯏꯖꯟꯗꯅꯕ ꯐꯖꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯧꯔꯤꯀꯥꯟꯗꯒꯤ ꯍꯧꯅ ꯄ꯭ꯔꯗꯛ ꯑꯐꯕ ꯏꯁꯥꯒ ꯆꯥꯟꯅꯕ ꯐꯁꯨ ꯐꯕꯁꯦ ꯐꯖꯅ ꯑꯗꯨꯝ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝꯅꯤꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯈꯨꯏꯖꯜꯂꯛꯀꯗꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯈꯨꯏꯖꯜꯂꯛꯀꯗꯕꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯄ꯭ꯔꯗꯛ ꯑꯃ ꯁꯤꯖꯤꯟꯅꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯥꯏꯗꯤ ꯑꯃꯃꯨꯛ ꯁꯤꯖꯤꯟꯅꯁꯟ ꯇꯧꯔꯒ ꯐꯗꯤ ꯐꯔꯛꯇꯕꯤꯗ ꯃꯥꯏꯗ ꯁꯣꯛꯍꯧꯕꯗꯣ ꯑꯗꯨꯝꯕ ꯂꯩꯇꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯔꯨꯑꯣꯏꯅꯅꯦ ꯑꯩꯈꯣꯏ ꯁ꯭ꯀꯤꯟꯁꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯟꯒꯤꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯁꯝꯒꯤꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯏ ꯖꯣꯇꯣꯟꯁꯦ ꯇꯧꯕ ꯉꯝꯗꯦꯗꯅ ꯍꯥꯏꯕꯗꯤ ꯃꯤꯁꯤꯡꯁꯦ ꯅꯣꯏꯁꯨ ꯉꯥꯏ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯉꯥꯏ ꯊꯕꯛ ꯆꯤꯟꯅꯩꯌꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯂꯩꯁꯥꯔꯤꯀꯥꯟꯗꯗꯤ ꯈꯤꯇꯪ ꯐꯔꯝꯃꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯤꯜꯂꯦꯕ ꯆꯤꯟꯕꯅꯤꯅ ꯃꯥꯏꯒꯤ ꯀꯥꯎꯊꯣꯛꯄ ꯌꯥꯎꯋꯦꯕ ꯑꯩ ꯏꯁꯥꯅ ꯁꯤ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯊꯣꯛꯄ ꯌꯥꯎꯏ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯁꯨ ꯂꯣꯏ ꯀꯥꯎꯔꯝꯒꯅꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯦꯛ ꯀꯦꯌꯔ ꯇꯧꯕꯤꯅꯕ ꯑꯃꯗꯤ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏ ꯊꯝꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯊꯝꯅꯤꯡꯕꯁꯦ ꯍꯦꯛꯇ ꯃꯤ ꯑꯃ ꯊꯝꯃꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯥꯎꯊꯣꯛꯄ ꯂꯩꯕꯁꯦ ꯁꯨꯝ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯦꯌꯔ ꯇꯦꯀꯔ ꯑꯃ ꯄꯥꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯄꯥꯝꯕꯁꯦ ꯊꯝꯅꯤꯡꯉꯦꯕ ꯊꯝꯅꯤꯡꯕꯁꯦ ꯍꯦꯛꯇ ꯃꯤ ꯑꯃ ꯊꯝꯃꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯤ ꯑꯃꯅ ꯅꯤꯡꯁꯤꯡꯕꯤꯔꯣ ꯍꯥꯏꯒꯗꯕꯁꯨ ꯃꯤꯗꯨ ꯃꯊꯧ ꯆꯤꯜꯂꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯁꯤꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯦꯌꯔ ꯇꯦꯀꯔ ꯑꯣꯏꯕꯤꯅꯕꯁꯦ ꯂꯩꯇꯕꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯁꯤꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕꯗꯤ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯁꯤꯗ ꯑꯩꯈꯣꯏꯗ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯐꯪꯉꯤꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯣꯏ ꯑꯩ ꯍꯟꯖꯟꯁꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅꯗꯤ ꯑꯅꯝꯕꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯅꯝꯕꯅ ꯌꯦꯡꯕꯤꯕꯁꯤꯡꯅꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤꯕ ꯑꯩꯅ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯒꯤ ꯃꯇꯥꯡꯗ ꯍꯟꯖꯟꯁꯨ ꯍꯥꯏꯔꯕꯅꯤꯅꯀꯣ ꯑꯗꯣ ꯑꯅꯧꯕ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯑꯃꯨꯛ ꯉꯁꯤ ꯈꯪꯕꯤꯌꯣ ꯑꯗꯨꯒ ꯈꯪꯕ ꯌꯥꯎꯔꯒꯁꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯈꯪꯖꯤꯟꯕꯤꯌꯨꯀꯣ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯁꯦ ꯑꯦꯞ ꯑꯃꯈꯛꯇꯅꯦꯕꯀꯣ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟ ꯍꯥꯏꯕ ꯑꯦꯞꯁꯤꯗ ꯑꯦꯞ ꯑꯃꯈꯛꯇꯅꯦ ꯑꯦꯞꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐ꯭री ꯑꯣꯐ ꯀꯣꯔꯁꯇ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯁꯔꯚꯤꯁ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯦꯟꯗꯣꯏꯕ ꯄꯣꯠꯁꯦ ꯗꯔꯃꯦꯇꯣꯂꯣꯖꯤꯁꯁꯤꯡꯅꯅꯦ ꯀꯁꯇꯃꯥꯏꯁ ꯇꯧꯔꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯀꯁꯇꯃꯥꯏꯁ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯁꯦ ꯄꯤꯔꯛꯀꯗꯣꯏꯅꯦꯕ ꯍꯦꯛꯇ ꯄꯪꯄꯤ ꯄꯤꯁꯜꯂꯛꯀꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯐꯣꯇꯣ ꯊꯥꯔꯒ ꯍꯥꯟꯅ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯗ ꯎꯠꯇꯣꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯅ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯪ ꯎꯖꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯁꯣꯛꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯗꯕꯕꯨ ꯌꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯎꯗꯕꯕꯨ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟ ꯑꯦꯞꯁꯤꯗ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯅ ꯀꯦꯞꯆꯔ ꯇꯧꯔꯅꯤ ꯐꯣꯇꯣ ꯑꯝꯇꯪ ꯅꯝꯕꯤꯔꯅꯤ ꯑꯗꯨꯒ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯃꯇꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯁꯨꯛꯎꯔꯨꯗꯕ ꯄꯣꯠꯄꯨꯛꯇ ꯃꯣꯏꯅ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯅꯪꯒꯤ ꯃꯥꯏꯁꯤꯗ ꯁꯤ ꯁꯣꯛꯑꯦ ꯍꯥꯏꯕꯁꯦ ꯂꯣꯏ ꯎꯠꯂꯛꯀꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯄꯣꯔꯁ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯨꯍꯥꯎ ꯍꯧꯕ ꯑꯗꯒꯤ ꯗꯥꯛ ꯂꯩꯈꯤꯕ ꯑꯗꯒꯤ ꯈꯨꯖꯤꯟꯒꯨꯝꯕꯅ ꯈꯣꯠꯈꯤꯕꯒꯤ ꯗꯥꯛ ꯂꯩꯕ ꯎꯔꯤꯡꯒꯤ ꯗꯥꯛ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯑꯈꯟꯅꯕ ꯇꯣꯈꯥꯏꯅ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯗ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯖꯗꯣꯏꯅꯦ ꯑꯩ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯁꯣꯛꯑꯝꯃꯤꯀꯣꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯍꯥꯏꯕꯗꯤ 15 to 20 days ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯦꯛ ꯇꯧꯖꯕ ꯌꯥꯏꯑꯕ ꯑꯩꯒꯤ ꯃꯥꯏꯁꯦ ꯀꯌꯥꯝ ꯐꯒꯠꯆꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯤ ꯌꯦꯡꯕ ꯌꯥꯏꯑꯕ ꯑꯗꯨꯗ ꯑꯗꯨꯝ ꯁꯣ ꯇꯧꯔꯛꯀꯅꯤꯕ ꯈꯪꯕ꯭ꯔꯥ ꯍꯥꯟꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯕꯗꯨꯗ
ꯍꯥꯟꯅ ꯑꯍꯥꯟꯕ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗ ꯁꯣꯛꯈꯤꯕ ꯃꯥꯏꯗꯨꯒ ꯑꯗꯨꯒ ꯑꯩꯅ 15 days 20 days ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟ ꯄ꯭ꯔꯣꯗꯛ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯑꯣꯏꯔꯛꯏꯕ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯗ ꯇꯥꯔꯤꯕ ꯃꯥꯏꯁꯤꯒ ꯑꯗꯨꯝ ꯆꯦꯟꯖ ꯂꯥꯛꯀꯅꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯨꯁ ꯇꯧꯕꯤꯔꯒꯗꯤꯀꯣ ꯗꯦꯂꯤꯒꯤ ꯑꯗꯣ ꯃꯌꯥꯝꯅ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯤꯁꯦ ꯃꯌꯥꯝꯗ ꯐꯩ ꯈꯪꯕꯒꯤ ꯍꯥꯏꯖꯕꯅꯦꯕꯀꯣ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯉꯦ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯗ ꯆꯪꯉꯒ ꯃꯌꯥꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯈꯪꯒꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯒꯤ ꯑꯦꯞꯁꯤꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯣꯠꯁꯦ ꯆꯦꯜꯂꯒ ꯁꯤꯖꯤꯟꯅꯈꯤꯕ ꯃꯇꯝꯗꯀꯣ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯃꯌꯥꯝ ꯑꯃ ꯐꯪꯒꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯤꯗ ꯄꯤꯖꯔꯤꯕ ꯀꯨꯄꯟ ꯀꯣꯗ DALI270 ꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯣ ꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯔꯨꯄꯤꯁ 270 ꯑꯣꯐ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯀꯨꯄꯟ ꯀꯣꯗꯀꯤ ꯑꯣꯐꯔꯁꯦ ꯁꯤꯁꯦ ꯑꯣꯡꯂꯤ 300 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯛꯇꯒꯤꯅꯦ ꯐꯥꯔꯁ 300 ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯁꯟꯕꯤꯍꯧꯔꯣ ꯇꯨ ꯌꯧꯁꯜꯂꯛꯑꯦ ꯃꯌꯥꯝ ꯇꯨ ꯁꯤꯗ ꯁ꯭ꯇꯣꯜ ꯐꯝꯕ ꯈꯣꯠꯄ ꯑꯃ ꯂꯣꯏ ꯇꯧꯅꯔꯦ ꯁꯤꯗ ꯁ꯭ꯇꯣꯜ ꯐꯝꯃꯤ ꯇꯨ ꯑꯆꯥ ꯑꯊꯛꯀꯤ ꯁ꯭ꯇꯣꯜ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯁꯤꯗ ꯃꯔꯤ ꯐꯥꯡꯕ ꯂꯩꯗꯅ ꯃꯌꯥꯝ ꯁꯤ ꯌꯦꯠꯂꯣꯝꯗ ꯍꯥꯏꯒꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯨ sida si Chang ơi giàu đó tôi Pro margin kubom lên ai tổng số lệ mẹ em chung đóng tổng số lệ với gì ꯃꯌꯥꯝ ꯁꯤ ꯂꯩ ꯇꯣ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯣ ꯀꯥꯈꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯕꯗꯣ ꯁꯒꯣꯜ ꯁꯥꯕꯗꯣ ꯑꯗꯣ ꯊꯧ ꯁꯒꯣꯜ ꯁꯥꯕꯗꯣ ꯁꯤꯗꯩꯁꯨ ꯎꯕꯅꯦꯕ ꯇꯣ ꯑꯥꯗ ꯂꯩꯁꯨ ꯎꯕ꯭ꯔꯣ ꯃꯌꯥꯝ ꯃꯌꯦꯛꯇꯤ ꯁꯦꯡꯉꯔꯣꯏ ꯇꯣ ꯁꯤꯗ ꯂꯩꯁꯦ ꯁꯒꯣꯜ ꯑꯆꯧꯕꯗꯨꯅꯦꯕ ꯑꯥ ꯁꯥꯏꯁꯦ ꯑꯗꯨꯒ ꯁꯤꯗ ꯆꯨꯝꯅ ꯊꯧꯔꯒ ꯀꯩꯅꯣꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡ ꯈꯣꯏꯔꯝꯕꯝꯗꯣ ꯑꯗꯨ ꯁꯤꯗ ꯆꯨꯝꯅ ꯊꯧꯗꯣꯏꯅꯦꯕ Asin aman ung yokan nung apa ke name thoro ab tan dalo yare tan thalo nong cha yare name yare moi ki margin ki taf sile to ma'am sile margin ki taf tam thau ko nong cha margin ki taf sile re ma'am football sanari moi margin sida tha le to ma'am margin cafe na si tha le to welcome to margin cafe azaya में मैं डिजाइन जे तो चीना electricity department सिलो electricity department सिलो है सोना सोचा लगा हाँ बिस्किट तो जिना आमनुंग दा थोड़ा नौजा मई नुंग याम सेम तो मैं डेकोरेशन लाइट्स डेकोरेशन सेम स्वान तो नौजा सी स्वान ना मी लाखबगिने अखोय स्वान चंगिबगिने सिलम बिजिना लाइट्स डेकोरेशन मैम जे हम मैम होगद्रा तो बजाय सरे तो बस बजाय कदम नम दो को गाउसले बजाय तो पोस्टर Vale. Wah. Apa sih mau? Tuh sudah. Nak tapu. Silai kau yang ni. Nah, sudah kau tu ni lai kau yang ni na. Itu gari parking na amang dah. Tahu. Tam tahu kau nak sah. Gari masaki parking je. Kadang nak yang si. Itu. So, untuk mem le ada decoration. Moi chào bông thật bông này để tung em có security cái ta lấy tập rồi moi gì bộ làm phải gì decoration nam moi gì đó rồi nè chào bông thật bông mà để tôi gì đó chào bông thật bông moi cái miền nhiều cái gì thiệt này decoration làm phải gì tôi gì đó gì đó tàu gì không nó moi cái sao không thật phẩm xin lấy ra
उसे याम फजै तो सी डिजाइन से फजर फजर अदगी सोमदसु चाबम थकम लेजे आजु चाबम थकम मोइदेबा सी डेकोरेशन गा जोंतो नंसिदा 상하이 실내래 상하이 실내래 맨 희원 보기 딱 떠가 디자인 제 거기 너 가글로 줄라 제 데코레이션 좀 남 좀 남게 거 가가지라 시대 가가지 시드 스토어 파면 바이네 나랑로 샨그래 아이 보고 뭐이제 시드 또 Korean socks the MS Jivan varieties Silina S1 silai ngang lo san gai mo ji yong angau ang ta phajai store ma'am jing to si store ngang ta si paring je silai paring ma'am store ngang ta ego sida polo cafeteria mo cha ta kom coffee ta kom way mani si na store ngang ta ni silai ge dagi eco lodge sina moi akoi mapalam na kai sum akoi ke sana festival yeng blak pa jing do ho dogi lepham khotpam mo yong to mal lodge se sida Java Mal cafe mutho to cafe lai re ma'am sana festival loi kan la e koi na yau thengau re ngang loi kre ye loi kan la story jing jong ngang jing bùa cọc sắt lê xin là mụ sao mà kha xôm cái tôi mà ăn phăm ra này mới chỉ được photo mình tôi làm cặp nó đi anh chứ welcome to Margin Polo Complex xin là cùng đây em mụ sai tôi lấy đến na áo sơ kan sai tên này vậy ada xin là mụ sai na cùng đây Hoji som saita mo do ada ju moi ke si mi je sum ula ke ko moi design mai ki ke tawi je yam phaja bai tar kum dare naw ja lo so ka ka lo aswang ki do han yu mi lo ba adum mate ha pa ke ko na video je yam sang aju mi ne yin dam ne ba mate nam ke Sedang lai sing tu moi dalam masa sem cafe sudah how kau nama hari moi je how hem han hai capek moi malah sih jo soalnya kau ni lah yang jelah je a pandai salah kau tu sudah kabum lah itu Welcome to Ten City Margin Polo Complex. Anh as fajar itu design je ma'am. Koi inau nau sa je ngasi di. Mai na koi puthok puji tu ma mut am ni mau je. Koi puja sa koi iram ni. Mai di mam me bu ko. Moi si na tien khal laga lepham moi ma le ba. Oh, family với này cái tâm ni mỗi gì tiền couple số duy ai to, ai mà làm những cái gì to cái lừa duy ai đó, tiền khăn là cái mỗi gì đó tiền khăn là gì làm gì, gì đó khăn là gì to, gì đó dùng này ra, dùng nào cái nuôi leo vậy cô, gì đó tiền khăn là cái mỗi gì, xây gì, cũng biết cha đâu mà lấy làm mỗi gì
cái hấp dẫn lại gì em bao giờ tôi mà không gì sau đó tiền khăn là lệ phẩm này sau đó mẹ ăn tiền mẹ ăn khăn là tôi làm những điều gì đó tôi tôi khăn là tiền làm những tôi làm couple là gì đấy ở đây cái family là gì đấy em sẽ thong lắm này này tôi ăn bao giờ mấy cái design đi ăn bao giờ cái lighting design cái gì ăn bao giờ có ơi đấy xin lỗi cùng em không có khó muốn đi mình học sẽ tông nó bên ngoài nè năng bỏ ngang ra đồng nào u lộc thong là mấy nè khi cái là cái design hấp dẫn bài tar si năm mươi cái sai cái chắp đôi ông cái này tuh sudah desainnya apa saja memang itu sudah tuh sampai apa nih oh video nggak nampak kok siapa sih itu desainnya tuh pilar itu yang tuh mau semi desainnya tuh lagi kayak hafsal lagi tuh Pedra siapa itu yang tuh siapa sih itu siapa sih masa sudah LED gak apa gak nam poster mati apa ke ko ma'am sidu tiền khala le pham le to sidu tiền le ma'am yam bio si nga sai gi stall ma'am do si pareng je ko je yuma la kapto re thau to re je horong mu ka won thau to re je yuma la kapto re design như vậy cái nó bright này sẽ tự động tốc độ thì máy phone rồi em mít cái đầm đấy không ha mít cái đầm đấy không oh yang gitu nah football sana itu sih yang itu sudah football sana itu sudah taraf tu ni si margin gitu sudah nah Margin Cafe sila itu Margin Cafe mau lights की decoration je yang fajar right ar tu Margin Cafe fajar yang sang manu apa sang yang ziko nam sum video nam jar ke cafe sila nam sila mau taraf tu matung ngelian dari yang lights sudah berbuat hanari mau ma'am sudah mai lera sudah mau foto ke kamera yang pasal baik tadi si matik si desain aja yang tu sudah ketahui je yang tu semua lagi kau ma'am sudah tahu je tu desain aja pi aja yang tu ada raga yang pasal mau je desain tu manung juna aku ya capam sa thakpham coffee kai sile gora sida na moran thok pagi ulage ko nambage aku ju han nabe tawre ba ko thok ko namma ge si photo kapam aku uji halak katore ma'am kasu ahen ba laitre moi je loire sina sida loire to Margin Cafe si thale re kem laitre halak katore kono ju ngarang lui gre ko moi je loire lo sala ke video ju sila ina loire kendo na nete yumal age ma'am
ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯄꯤꯁ ꯑꯥꯎꯠ